Mahiroi bebisna misi gi matang de education department na wahai amata haidana laithokpa yaningde misi asigi langla langjin putu o haiba dabi tawduna school aski mahiroi singnasu school gat mamangda wakat mipam sa thakre Impal East District ki Soibam Laikai da Laiba Hali English School gi mahiroi singna bebisna misi gi achumba wail sathaduna mihat pasing matik chaba chairak piu haina taksilladuna school mamangda khongjang jangsin krai Horticulture Minister T.S. Syam Kumar ne chief guest oiduna Churachandpur YPA General Headquarter gi hall da anirak suba thangmai festival lising ni tarama pan hokdokre nat ki oiba thoram kya ga loinana thoram asi sathari Imphal College ki mahiroi singna bebisna misi gi achumba wayal puthokna naba CM da memorandum pinana ba rally lakbada police na Tidim ground manakta thatkre mob bomb amri tear gas kaptuna tan khaikre Manipur College ki mahiroi singna su khongjang sangsinna na hotna bada police ka chawna mukna kre State Health Society National Health Mission Manipur na sinduna Churachandpur District Hospital da ngasi Health Minister L. Zente Kumar na chief guest oiduna dedicated award ngasi hangdokre thauram aduda Agriculture Minister V. Hangkhalian su saruk yaki Lakadoriba 13 August lising ni taramapan athauba singi numitta All Manipur State Sumang Lila Council na sinduna marebak ningba koiren sana haina mingthonba sumang kumai ama Imphal gi iboy ama sumang lila sanglenda numit yung matung pung amada utkadauri Ngarang Guwahati gi Maskwada Laiba ITA Cultural Complex da Pangthokhiba Sunsilk Mega Miss Northeast lising ni taramapan da lamdam asigi Sakhenbi Langpok Lakba Melody na second runner up takre Ukhrul District Headquarter da hojik akan mamong da Sam Sabagi Thabak Sathariba Siroi Festival gi Pangthokna fam gi phibam MLA Khasimna Hakthengna chaktuna yangsin krai Siroi Festival asi chahi asigi October thada pangthokadabani Myanmar gi border town oiriba Moreda bebisna misigi langla langjin putho haibagi dabi tawdaduna ngasi miyam na rally start krai rally aduda CSO sing mahiroi sing amadi miyoi kyan saruk yakhi Bebisna gi mihat yaningde mihat poputhoku we want justice haiba kholau sing lauduna ngarang numidang samurau gi apunba club maira paibi singna sinduna samurau makhala kaidegi hauraga samurau kangjaibung fauduna samurau bazar fauba maira gi rally chatkre Imphal East District Police na sunga se ayuk porompat pong lambi paringda operation sathakre jingnaba miyoi taramapan makhata na wahang pahung chathanab gidamak porompat police station da sinakre Mahiroi bebisna misigi irang thokhaliba asi lengak asina thamoi sengba watpadagini police amadi lengak na bebisna misigi langla langjin muthatna naba hotnare haina MLA khumukcham joy kisan na haikre Manipur police na laikhidrabi bebisna gi imung manungda sirakliba maral sing aranba ngaktani case asi nathaina naba hotnabani haina laikhidrabi bebisna gi apokpa mappa mama amadi imung manungi miyoi singna pawmi sing unaba amada haikre Bisenpur Police ke kangguna nga sa iyog Bisenpur Ward number 8 gi akoiba mapam singda paksa na thibo humbagi thabak sathare mipa mipundi yawkhiba leite National Highway lambi paringi KMC dumping site manakta landslide thoktuna lambi phauna ba yadana leiramba adu ngasidagi lambi nakal ama phauna ba hokre Ngarang Nambol Kamong gi lambida bom ama taduna leiramba amade bebisna misigi langla langjin putho haibagi dabi tawdaduna maikai adom gi maira paibisna maira gi rally chatkre